ꯑꯩꯈꯣꯏꯒꯤ ꯐꯤꯠꯅꯦꯁꯀꯤ ꯂꯦꯚꯦꯜꯁꯦ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏꯗꯤ ꯒꯨꯂꯤ ꯆꯥꯕꯗ ꯂꯣꯏꯅ ꯆꯠꯈ꯭ꯔꯦꯕ ꯅꯍꯥꯁꯦ ꯑꯗꯒꯤ ꯅꯨꯄꯤ ꯃꯆꯥꯅ ꯍꯦꯟꯅ ꯐꯩ ꯁꯥꯟꯅꯕꯗꯁꯨ ꯉꯥꯏꯔꯦ ꯑꯗꯒꯤ ꯅꯍꯥꯟ ꯑꯩꯈꯣꯏ ꯑꯦꯀꯥꯗꯦꯃꯤꯛꯁꯀꯤꯗꯁꯨ ꯉꯥꯏꯔꯦ ꯑꯗꯒꯤ ꯅꯍꯥꯟ ꯊꯤꯌꯦꯇꯔꯒꯤꯗ ꯑꯩꯈꯣꯏꯒꯤ ꯊꯤꯌꯦꯇꯔ ꯑꯣꯐ ꯗ ꯑꯣꯄꯔꯦꯁꯀꯤ 𝗥𝗲𝗁 ꯇꯥꯏꯞꯇ ꯊꯤꯌꯦꯇꯔꯁꯤ ꯇꯧꯔꯤꯉꯩꯗ ꯄꯥꯔꯇꯤꯁꯤꯄꯦꯠ ꯚꯥꯕꯣꯛꯇꯒꯤ ꯄꯥꯔꯇꯤꯁꯤꯄꯦꯠ ꯇꯧꯕꯒꯤ ꯀꯣꯏꯁꯟ ꯍꯪꯕꯁꯦ ꯅꯨꯄꯥꯐꯥꯎ ꯊꯣꯛꯂꯛꯇꯦꯕ ꯅꯨꯄꯤ ꯃꯆꯥ ꯑꯍꯨꯝꯈꯛ ꯊꯣꯛꯂꯒ ꯀꯣꯏꯁꯟꯁꯦ ꯍꯪꯉꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯀꯣꯟꯐꯤꯗꯦꯟꯁ ꯂꯦꯚꯦꯜꯁꯦ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯃꯆꯥꯅ ꯌꯥꯝ ꯊꯤꯅ ꯍꯦꯜꯂꯛꯑꯦꯕ ꯁꯤꯒꯤ ꯑꯗꯨꯅ ꯁꯥꯟꯅꯕꯗꯁꯨ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯃꯆꯥꯒꯤ ꯑꯦꯆꯤꯞꯃꯦꯟꯁꯤꯅ ꯍꯦꯜꯂꯛꯏꯁꯦ ꯑꯗꯒꯤ ꯑꯩꯗꯤ ꯁꯨꯝ ꯁꯥꯟꯅꯕꯁꯤ ꯂꯣꯏꯅꯕꯅꯤꯅ ꯑꯩ ꯅꯨꯄꯤ ꯃꯆꯥꯒꯤ ꯇꯧ ꯀꯥꯟꯁꯤꯗ ꯗꯤꯗꯤꯀꯦꯁꯟꯁꯦ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯤꯀꯦꯠꯄꯨ ꯊꯣꯛꯑꯦ ꯕꯣꯜꯕꯨ ꯇꯧꯔꯦ ꯅꯨꯄꯥ ꯃꯆꯥꯗꯒꯤ ꯅꯨꯄꯤ ꯃꯆꯥꯅ ꯌꯥꯝ ꯊꯤꯅ ꯍꯦꯜꯂꯦꯕ ꯗꯤꯗꯤꯀꯦꯁꯟ ꯂꯦꯚꯦꯜꯁꯦ ꯑꯗꯨꯅ ꯂꯣꯏꯅꯕꯗ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯃꯆꯥꯁꯤꯡꯁꯤꯅ ꯌꯥꯝ ꯊꯤꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯗꯤꯁꯤꯄ꯭ꯂꯤꯟ ꯂꯩꯕ ꯍꯦꯜꯂꯤ ꯅꯣꯏ ꯄꯨꯡ ꯑꯁꯨꯛꯇ ꯇꯨꯝꯒꯗꯧꯅꯦ ꯁꯤ ꯃꯣꯏ ꯑꯗꯨꯝ ꯇꯨꯝꯈꯤꯅꯤ ꯑꯩꯈꯣꯏꯅ ꯀꯥꯔꯕꯣꯍꯥꯏꯗ꯭ꯔꯦꯠ ꯂꯣꯗꯤꯡ ꯇꯧꯕ ꯀꯥꯟꯁꯤꯗ ꯃꯦꯠꯁ ꯂꯩꯕꯁꯤꯗ ꯅꯨꯄꯥ ꯃꯆꯥꯗꯤ ꯍꯌꯦꯡ ꯃꯦꯠꯁ ꯂꯩꯀꯥꯟꯁꯤꯗ ꯃꯥ ꯁꯥ ꯆꯥꯒꯦ ꯍꯥꯏꯅꯦꯕ ꯑꯗꯣ ꯁꯥꯗꯨ ꯗꯥꯏꯖꯦꯁ ꯇꯧꯅꯕ ꯍꯣꯠꯅ ꯀꯥꯟꯗ ꯃꯥ ꯏꯅꯔꯖꯤꯗꯤ ꯂꯣꯏ ꯆꯠꯈ꯭ꯔꯅꯦꯕ ꯑꯗꯣ ꯀꯥꯔꯕꯣꯍꯥꯏꯗ꯭ꯔꯦꯠ ꯂꯣꯗꯤꯡ ꯇꯧꯕꯒꯁꯤ ꯅꯨꯄꯥ ꯃꯆꯥꯗꯤ ꯌꯥꯗꯦꯕ ꯍꯥꯏꯗꯤ ꯌꯥꯗꯅ ꯑꯩꯈꯣꯏꯅ ꯄꯤꯖꯗ꯭ꯔꯒꯁꯨ ꯊꯣꯛꯑꯒ ꯍꯣꯇꯦꯜꯗꯒꯤ ꯂꯩꯔ ꯆꯥꯔꯨꯅꯦꯕ ꯅꯨꯄꯤ ꯃꯆꯥꯗꯤ ꯌꯥꯅꯦꯕ ꯑꯗꯨꯅ ꯑꯗꯒꯤ ꯇ꯭ꯔꯦꯅꯤꯡ ꯇꯧꯕꯗ ꯏꯟꯇꯔꯚꯦꯜ ꯇ꯭ꯔꯦꯅꯤꯡ ꯇꯧꯕ ꯀꯥꯟꯁꯤꯗ ꯁ꯭ꯇꯦꯃꯤꯅꯥ ꯍꯦꯟꯒꯠꯅꯕ ꯇꯧꯕ ꯀꯥꯟꯁꯤꯗ ꯅꯨꯄꯥ ꯃꯆꯥꯗꯤ ꯌꯥꯔꯣꯏꯑꯕ ꯑꯗꯨꯅ ꯑꯩꯈꯣꯏꯁꯦ ꯈꯔ ꯗꯤꯁꯤꯄ꯭ꯂꯤꯟꯁꯤ ꯈꯔ ꯋꯥꯠꯂꯤ ꯗꯤꯁꯤꯄ꯭ꯂꯤꯟ ꯋꯥꯠꯄꯒꯤ ꯐꯕ ꯈꯔꯁꯨ ꯂꯩꯀꯣ ꯁꯥꯟꯅꯕꯗ ꯀꯅꯤꯡ ꯆꯨꯕ ꯀꯥꯡꯕꯨꯁꯤꯡꯁꯤꯅ ꯐꯨꯠꯕꯣꯜꯗ ꯀꯔꯤꯗ ꯈꯔ ꯀꯅꯤꯡ ꯆꯨꯕꯁꯤꯅ ꯑꯗꯨꯝ ꯍꯦꯜꯂꯦꯕ ꯀꯩꯅꯣꯗ ꯄꯥꯔꯇꯤꯀꯨꯂꯔꯂꯤ ꯏꯟꯗꯤꯕꯤꯖꯨꯋꯦꯜ ꯒꯦꯝꯗ ꯀꯩꯅꯣꯗ ꯃꯥꯏ ꯃꯃꯥꯟꯅꯕꯒ ꯂꯝꯕꯥ ꯊꯦꯡꯅꯔꯛꯄꯅꯤꯅ ꯃꯤꯉꯣꯟꯗꯒꯤ ꯍꯦꯟꯅꯅꯕꯁꯤ ꯍꯣꯠꯅꯔꯛꯄꯁꯦ ꯃꯣꯏꯅ ꯈꯔꯁꯨ ꯑꯗꯨꯝ ꯍꯦꯜꯂꯦ ꯑꯗꯨꯅ ꯉꯁꯥꯏ ꯑꯩꯈꯣꯏ ꯀꯣꯁꯅꯥꯅ ꯊꯝꯕꯤꯈꯤꯕꯗ ꯑꯩꯈꯣꯏꯒꯤ ꯐꯤꯠꯅꯦꯁꯀꯤ ꯂꯦꯚꯦꯜ ꯃꯦꯟꯇꯦꯟ ꯇꯧꯕ ट्रेनिंग कमाई तौनी कॉम्पिटिशन कमाई तौनी मरक्सीद कमाई तौनी मरक्सीनी पर्टिकुलरली नुपी मचागी नुमित तरानी लेप माई मसल से सोंधरे नुपा मचादी खर खांगे नुपी मचादी नुमित तरानी हेड सानब लेप कानसिदा मागी फिटनेस लेवल से हंधरेब मसीगी अंडरस्टैंडिंग सिदा अखोइना चटलकांदा कमाई तौरगा कॉम्पिटिशन द करीदा तौब कानसिदा मागी पीक परफॉर्मेंस पीब ngमगदगी हाइबदुगी अदुदनी अखोइ कैलेंडर याम कन्ना दरकार लेरिसे कैलेंडर याउद्रगदी प्रैक्टिस तौबदा अखोइ ngमोयब कनोदा अखोइदा कॉम्पिटिशन थोप कानसिदा आइगी पीक परफॉर्मेंस अगांगसिंदगी पीक परफॉर्मेंस की पीरियड थोहंद्रकांददी देखथरकादा थोबदे केमता कानरोयना